ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧ ꯑꯃꯗꯤ ꯀꯣꯕꯤ ꯁꯤꯅ ꯑꯂꯨꯅꯦ ꯉꯥꯅꯦ ꯁꯣꯏꯕꯨꯝꯅꯦ ꯇꯤꯜꯍꯧꯁꯨ ꯉꯧꯔꯦ ꯆꯅꯝꯁꯨ ꯉꯧꯔꯦ ꯁꯣꯏꯕꯨꯝꯁꯨ ꯂꯩ ꯉꯥ ꯃꯀꯣꯛ ꯌꯥꯎꯔꯦ ꯁꯤꯅ ꯊꯥꯡꯖꯤꯡꯒ ꯏꯀꯥꯏꯊꯕꯤꯒ ꯃꯦꯠꯄ ꯁꯤꯅ ꯌꯥꯏꯉꯪ ꯆꯅꯝ ꯅꯥꯀꯨꯞꯄꯤ ꯁꯤꯅ ꯆꯥꯛ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯤ ꯃꯤꯅ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯑꯗꯣ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯗꯅꯦ ꯑꯇꯣꯏꯕ ꯊꯣꯡꯅꯕꯅ ꯑꯇꯣꯏꯕ ꯍꯥꯏꯔꯨꯔꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗꯨꯒꯤ ꯇꯣꯏꯔꯒ ꯍꯥꯏꯗꯤ ꯄꯤꯁꯇꯣ ꯇꯣꯏꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦꯕ ꯉꯥꯒ ꯁꯣꯏꯕꯨꯝꯒꯗꯤ ꯑꯁꯦꯡꯕꯗꯤ ꯇꯥꯎꯔꯒ ꯊꯣꯡꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯁꯣꯏꯕꯨꯝ ꯊꯥꯛ ꯂꯩꯔꯝꯃꯦ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯜꯍꯟꯒꯦ ꯇꯧꯅꯤ ꯃꯣꯏ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯑꯗꯨꯒ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧ ꯁꯤꯅ ꯑꯃꯦꯠꯄ ꯊꯥꯡꯖꯤꯡꯒ ꯏꯀꯥꯏꯊꯕꯤꯒ ꯆꯥꯕ ꯍꯧꯔꯁꯤ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯥꯞꯄꯤꯔꯒꯦ ꯑꯂꯨ ꯍꯥꯞꯄꯣ ꯑꯂꯨ ꯄꯣꯇꯦꯇꯣ ꯃꯈꯣꯛ ꯆꯥꯕ ꯍꯩꯅꯕ꯭ꯔꯥ ꯍꯩꯅꯩ ꯅꯪ ꯍꯩꯅꯗꯕ꯭ꯔꯣ ꯍꯩꯅꯩ ꯌꯦꯟꯅꯁꯦ ꯍꯥꯏꯔ ꯃꯨꯟꯅꯗꯣꯔꯦ ꯌꯥꯔꯦ ꯁꯦꯡꯉꯕ ꯁꯦꯡꯉꯦ ꯃꯍꯤ ꯍꯥꯞꯄꯨꯔꯥ ꯃꯍꯤ ꯍꯥꯞꯄꯨꯔꯥ ꯍꯥꯞꯄꯣ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯌꯣ ꯍꯥꯞꯄꯤꯔꯛꯑꯣ ꯒꯨꯗ ꯅꯪꯉꯣꯟꯗꯕꯨ ꯑꯃꯨꯛ ꯕꯦꯕꯥꯔ ꯑꯃꯨꯛ ꯌꯥꯎꯈꯤꯗꯣꯔꯤꯕꯣ ꯏꯁꯥꯗꯒꯤ ꯏꯃꯥꯗꯒꯤ ꯏꯆꯦꯗꯒꯤ ꯏꯌꯥꯝꯕꯗꯒꯤ ꯃꯦꯅꯔ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯩꯗꯤ ꯌꯥꯔꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯍꯩꯅꯕ ꯍꯥꯏꯗꯣ ꯍꯅꯨꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯇꯩꯗꯗꯤ ꯕꯦꯕꯥꯔ ꯌꯥꯎꯖꯩ ꯅꯁꯥ ꯀꯝꯗꯧꯒꯦ ꯏꯃꯥ ꯀꯔꯝꯕꯅ ꯊꯣꯡꯕꯅꯣ ꯍꯧꯖꯤꯛ ꯏꯃꯥ ꯀꯃꯟ ꯊꯣꯡꯉꯅꯨ ꯍꯥꯏꯕ ꯃꯤꯅ ꯇꯥꯕꯗ ꯑꯗꯨ ꯌꯥꯝ ꯐꯩꯅꯕ ꯃꯥꯟꯅꯅꯤ ꯃꯣꯏ ꯃꯥꯔꯥ ꯀꯨꯠꯊꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯁꯦꯝ ꯄꯨꯊꯣꯔꯒ ꯀꯔꯤ ꯂꯝꯒꯤ ꯁꯦꯝꯅꯣ ꯇꯧꯔꯒ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯧꯊꯣꯔꯒ ꯀꯔꯤ ꯀꯔꯝꯕ ꯀꯔꯝꯕ ꯄꯥꯕꯨꯡꯅꯣ ꯄꯥꯕꯨꯡꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯌꯥꯏꯉꯪꯒꯤ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯕ ꯃꯤꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯆꯅꯝꯒꯤ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯨ ꯑꯃ ꯇꯧꯔꯛ ꯇꯥꯔꯦ ꯇꯧꯔꯛ ꯆꯅꯝ ꯉꯁꯥꯏꯕ ꯆꯅꯝ ꯃꯅꯥ 3 ꯑꯃ ꯆꯥꯎ ꯍꯥꯏꯕꯅꯦ ꯃꯅꯥꯎꯒ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯆꯅꯝ ꯁꯦꯝꯕꯤꯌꯨꯔꯥ ꯁꯦꯝꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯤꯒꯨꯝꯕ ꯑꯃ ꯈꯅꯥꯎꯗ ꯄꯪꯈꯠꯂꯛꯑꯗꯤ ꯌꯦꯡꯉꯨꯅ ꯑꯆꯧꯕ ꯄꯟꯕꯗꯤ ꯐꯔꯤꯌꯦ ꯃꯆꯥ ꯌꯨꯔ ꯂꯩꯕꯗꯣ ꯌꯥꯏꯉꯪ ꯑꯃ ꯆꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯒꯦ ꯋꯥꯔꯤꯒ ꯑꯝ ꯁꯥꯟꯅꯗꯕ ꯋꯥꯅꯤ ꯑꯂꯨ ꯍꯥꯞꯄꯣ ꯑꯂꯨ ꯆꯥꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯂꯣꯏꯔꯀꯥꯟꯗ ꯊꯥꯡꯖꯤꯡ ꯑꯝꯇ ꯇꯨꯞꯀꯦ ꯑꯩ ꯊꯥꯡꯖꯤꯡ ꯇꯨꯞꯄ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯗꯕꯅꯤ
ꯇꯧꯁꯤꯔꯥ ꯃꯌꯥꯝ ꯇꯧꯍꯜꯂꯒ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯁꯤꯔꯥ ꯀꯔꯣ ꯈꯥꯕꯤ ꯇꯧꯕꯕꯨꯗꯤ ꯑꯗꯨꯅ ꯐꯅꯤ ꯁꯤꯗꯕꯤ ꯅꯨꯡꯁꯤꯠ ꯁꯥꯕꯗꯤ ꯇꯧꯕꯅꯦꯍꯦ ꯍꯪꯉꯣ ꯅꯪ ꯑꯗꯨꯝ ꯆꯥꯎꯅꯦ ꯍꯣꯏ ꯃꯌꯥ ꯌꯦꯡꯒꯦꯕ ꯔꯕ ꯐꯛꯂꯤ ꯂꯥꯎꯕ꯭ꯔꯥ ꯂꯥꯎꯗꯦ ꯅꯍꯥꯟꯒꯤ ꯑꯃꯨꯛꯀ ꯆꯥꯁꯤ ꯌꯥꯏ ꯉꯁꯤꯗꯨꯗ ꯅꯍꯥꯟꯃꯨꯛꯀꯤ ꯊꯨꯝꯅ ꯊꯃꯣꯏ ꯂꯧꯈꯤꯕꯗꯣ ꯑꯁ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯍꯥ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕꯗ ꯑꯃꯨꯛ ꯊꯨꯝ ꯌꯥꯛꯁꯜ ꯂꯩꯔꯝꯕꯤꯅꯦ ꯌꯥꯗ꯭ꯔꯦ ꯄꯥꯛꯅꯝꯅ ꯀꯜꯂꯤꯗꯤ ꯑꯗꯨ ꯄꯥꯛꯅꯝꯗꯨꯁꯨ ꯕꯣꯛꯁꯤꯒꯤꯅꯦꯅ ꯈꯇꯪ ꯅꯝꯖꯕ ꯃꯁꯥꯅ ꯑꯩ ꯀꯩ ꯃꯣꯔꯣꯛ ꯁꯥꯕ ꯑꯣ ꯀꯩꯝ ꯅꯠꯇꯦ ꯍꯥꯏ ꯆꯥꯛꯅꯕꯨ ꯂꯥꯝꯃꯛꯑꯗꯤ ꯆꯥꯛ ꯑꯣꯛꯄ꯭ꯔꯅ ꯀꯟꯕ ꯉꯝꯗꯦ ꯑꯗꯨꯅꯤ ꯑꯩꯗꯤ ꯆꯒꯥ ꯂꯩꯔꯤꯗꯨꯗꯤ ꯆꯥꯛ ꯂꯩꯔꯤ ꯍꯥꯞꯆꯤꯜꯂꯨꯔꯥ ꯌꯥꯔꯦ ꯆꯒꯥ ꯆꯥꯗꯣꯏꯅꯦ ꯃꯀꯣꯛꯁꯦ ꯅꯪꯅ ꯒꯦꯁ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯇꯤꯊꯤ ꯗꯦꯕꯨ ꯕꯒ ꯀꯥꯏ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯅꯦ ꯂꯥꯛꯀꯅꯨ ꯍꯥꯏꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯕ ꯑꯩ ꯑꯣꯏꯅ ꯆꯠꯂ ꯆꯥꯖꯧꯒꯦꯕ ꯌꯥꯔꯦ ꯑꯩꯗ ꯃꯉꯣꯟꯗ ꯇꯧꯕꯤꯒꯦ ꯌꯥꯔꯦ ꯈꯪꯗꯦꯗꯤ ꯑꯇꯩ ꯆꯠꯂꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯦꯛꯇ ꯉꯝꯃꯤ ꯑꯩꯒꯤ ꯄꯨꯈꯝꯗ ꯇꯥꯈ꯭ꯔꯗꯤ ꯃꯤꯅ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯆꯥꯔꯤꯕ ꯅꯪ ꯑꯩꯅ ꯆꯨꯞꯊꯣꯛꯈ꯭ꯔꯗꯤ ꯆꯥꯅꯤ ꯍꯥꯏꯔꯤ ꯆꯨꯞꯊꯣꯛꯈ꯭ꯔꯗꯤ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯊꯥꯏꯅ ꯂꯣꯂꯤꯄꯣꯞ ꯆꯥꯅꯤꯡꯗꯅꯕꯅꯦꯅ ꯆꯨꯞꯊꯣꯛꯅꯔꯒ ꯆꯥꯁꯟꯈꯤꯕꯗꯣ ꯑꯗꯨꯁꯨ ꯃꯨꯟꯕꯗꯣ ꯑꯁ ꯁꯥꯏꯔꯤꯗꯨꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒꯥ ꯗꯦꯗ ꯌꯣꯒꯥ ꯇꯧꯋꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯣꯏꯒꯤ ꯌꯣꯒꯥꯒꯤ ꯈꯣꯡ ꯃꯅꯤꯡꯗꯩ ꯄꯨꯈꯠꯂꯒ ꯁꯤꯗ ꯊꯝꯕꯗꯣ ꯑꯗꯨꯗꯣ ꯉꯝꯗ꯭ꯔꯕ ꯑꯩꯒꯨꯝꯕꯅꯦ ꯌꯣꯒꯥ ꯇꯧꯕꯗꯨꯗ ꯑꯩꯅ ꯐꯔꯥ ꯐꯔꯥ ꯑꯣꯟꯅꯤ ꯅꯣꯛꯑꯦ ꯅꯣꯛꯇꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯖꯒꯥ ꯆꯥꯗꯣꯏꯅꯤ ꯃꯦꯝ ꯈꯥꯛꯍꯜꯂꯒ ꯑꯣꯟ ꯊꯝꯃꯒꯦ ꯀꯦꯃꯦꯔꯥ ꯑꯣꯐ ꯀꯦꯃꯦꯔꯥ ꯑꯣꯐ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯕꯒꯤ ꯆꯈꯥꯎ ꯄꯤꯛꯁꯜꯂꯦ ꯑꯩꯗꯤ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯎꯋꯦꯉꯣ ꯆꯥꯎꯗ꯭ꯔꯗꯤ ꯁꯥꯎꯔꯛꯀꯅꯤ ꯑꯣꯟ ꯀꯦꯃꯦꯔꯥꯗ ꯏꯟꯗꯣꯆꯥ ꯄꯤꯡꯀꯤꯅ ꯆꯥꯁꯤ ꯍꯥꯏ ꯗꯥ ꯅꯥꯎꯅ ꯆꯥꯁꯤ ꯍꯥꯏ ꯍꯣꯂꯦꯟꯅ ꯆꯥꯁꯤ ꯍꯥꯏ ꯆꯦꯕꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯏ ꯌꯥꯎꯔꯛꯀꯅꯨꯀꯣ ꯌꯥꯎꯗꯣꯏꯅꯦ ꯅꯪꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯅꯣꯏꯕꯁꯨ ꯅꯠꯇꯅ ꯅꯤꯟꯖꯥ ꯅꯣꯏꯔꯒ ꯍꯣꯏ 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 ꯈꯪꯍꯧꯗꯦꯗ ꯍꯥꯕꯧꯗꯦ ꯁꯤꯗ ꯍꯥꯞꯄꯨ ꯀꯣꯕꯤꯗꯣ ꯁꯤꯗꯤ ꯖꯒꯥꯒ ꯇꯣꯠ ꯐꯔꯅꯤꯍꯦ ꯈꯨꯠꯅ ꯄꯥꯏ ꯍꯥꯏꯕꯤꯔꯃꯤꯗ ꯌꯥꯝ ꯐꯔꯕꯅꯤ ꯆꯨꯞꯊꯣꯛꯇꯕꯤꯗ ꯄꯥꯏꯔꯤꯗꯣ ꯆꯨꯞꯊꯣꯛꯑ ꯄꯥꯏꯔꯝꯃꯗꯤ ꯀꯅꯥ ꯆꯥꯔꯤꯒꯦ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯄꯤꯒꯅꯤ ꯅꯪꯅ ꯄꯥꯝꯕ ꯃꯅꯥꯁꯤꯗꯤ
ꯃꯅꯥ ꯊꯣꯡꯕ ꯄꯤꯖꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛ ꯁꯤ ꯑꯣꯏꯅ nãy ꯑꯩꯈꯣꯏꯅ ꯆꯒꯦꯝꯒꯨꯝꯕ ꯆꯥꯕꯗꯣ ꯑꯗꯨ ꯌꯦꯡꯉꯨꯕꯗꯒꯤꯅꯦ ꯇꯧꯔꯤꯅꯦꯅ ꯐꯣꯇꯣ ꯊꯥꯔꯛꯑꯦꯕꯀꯣ ꯑꯁ ꯑꯩ ꯆꯥꯅꯤꯡꯕꯁꯤꯗꯤ ꯄꯦꯄꯦꯅ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ 이번에는 ꯀꯝꯐꯣꯏ ꯆꯥꯕꯩꯗꯣ ꯌꯨꯝꯗ ꯐꯝꯃꯒ ꯃꯥꯅ ꯆꯥꯕ ꯀꯝꯐꯣꯏꯁꯦ ꯂꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯀꯤꯅꯩ ꯍꯥꯏꯔꯤ 야 저가 로일리면 ꯆꯒꯥꯎ ꯀꯌꯥꯝ ꯆꯥꯎ ꯍꯥꯏꯅꯣ 소금자 cheers ꯌꯥꯝ ꯍꯥꯎꯋꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯈꯨꯔꯨꯝꯖꯔꯤ